खुरुमजरी ISTV की पाव मयंग ताबिरिबा मयंग पुनमपु तरामना ओक्सरी हौजिक अहानबदा ngasiगी मरोइबा पावसिंग पिजरी Manipuri su Majitia West Board ana hangedabani karigumba Labor Commissioner na West Board assist ana handrabadi IJU na Supreme Court contempt of court file torogani haina IJU ge President Aston Sinha na phongdokre Kongul liba fangdana lairudaba pamaiba ningthauna thangpham haklamba komudu pego dagi thongba Myanmar ki museum da lairamba thengnare amasung ADC की मफम सिंगा 14 फाइनेंस की मखादा पीथरप सेंफम ट्राइबल खक्तदा कानबा फंगनबा होनबा मणिपुर सरकार के थवंगबो लुप कयान यानिंदबा फोंदोरक्ले हाउसिंग पाव संदोन पिजरी Manipuri su Majitia West Board ana hangedabani karigumba Labor Commissioner na West Board assist ana handrabadi IJU na Supreme Court contempt of court file torogani haina IJU ge President SN Sinha na phongdokre Bobula Soda Satakiba IJU ge National Executive Meet Saruk Yakiba SN Sinha na Amzugi Advisor Oriba ISTV News ki Editor in Chief Brojendra Ningombaga akhanana unabada phongdokre Numit nini suma sathakiba mifamasigi matangda ISTV News ki Editor in Chief Brojendra Ningombana pirakpa report ama Odisha konung Bhubaneswar dalaiba National Aluminium Company Limited samna nalko haina khangnaba nalko nagar gi Mahanadi Guest House da ngarang numidang waramdagi satharakhiba Indian Journalists Union IJU gi National Executive Council gi mifam ngasi numidang loisinkre Odisha Journalists Union na yumbu oidna pangthokhiba mifam adugi anisuba amadi aroiba numit ki pongdopagi thoramda nalko gi chairman Amadi Managing Director Dr. T.K. San, Indian Journalists Union President SN Sinha, IJU General Secretary Amar Devula Palli, IJU Amadi International Federation of Journalists Vice President Sabina Inderjit Wenana. Atai saknairaba IJU lusing basingna athoiba mitung sing oidana saruk yakhi thoramada da saruk yakhi basingna India gi tongan ba mafum singda manada phibum singda punsi long khiba pawmi sing gi mafum da ikai khumna bu utna minute ani 2 minute lephi ngasi hodopagi thoramda wangamuda IJU gi President SN Sinhana India gi state kunipanda punna member lising kunthan pan hena leiriba union asina Quite sober journalism lookni high India da press na Michael Kya the club was sing of a camera myonari Mio Kayamana press book kudum sanam honari Makoi Marata Lenga Leshim Puriba Kambusina press book kudum sananaba state kudimakta le palitana honari high IJU na pawmising the hug asok upon pon danaba amadi apun malingjal saganabagitong lepli tongan ba hiram singda IJU na lambi lamzau dagi horaga wine sang power the thing na lakli haina IJU gi President SN Sinhana makata na fondoki nalko gi chairman amadi Managing Director Dr. T.K. San na press na lori bathodang bathagal aduna press asi khunai mingshel oi bakhakta natna miyam gi mot kisu ai pasaktam ni haiki media na miyam gi mot sagadal li hai bagaloina na sai kuntharong gi mamangda Odisha da hokiba masamak yau ba mahiro sing akan yahuda press na pangkiba matengna mai pahan khibagi wari ningsingki ngasi anirak thokna pangthokiba business session da IJU da affiliate toba state journalist union singi sahi report magi general secretary singa pathona ki Manipur gi oina so all Manipur working journalist union gi general secretary Sukham Nandana report pathoki amjugi president in charge ke Saro Sarmana lusingba miyoi mangan saba kambu ama numinigi mifmasita saru yakhi loinana IJU gi Mikhal Jun Kulumda da pangthonamsu mifamsita wareb lokhi Kongul liba fangdana lairudaba pamaiba ningthauna thangpham haklamba komodo pegoda gi thongba Myanmar gi museum da lairamba thengnare hiramasida report ama lobisi
Manipur gi puwari da khwaidagi khutkan panggan ma ningthau sing manungda maidingmu pamhai basu amani ing lising ma chatre tara tagi lising ma chatre yangkhai mathoi fawa ningthau oina palamba Garbaniwas Maharaj hairga sukhnaba maidingmu pamhai bagi matamda awalai bakta landa duna pak chawraba lamda mama Manipur gi makhada lehelami hangna awalai bakta landa duna lamlok silami haiba tungi mirol na khangnanaba Irawadi turel torban da leiba mandle manaki pegoda gi thongda thangpham haktuna thamami ing lising ma chawng kuntha tokta saramba thong ado sidokibadagi ngasigi mirolna kongol liba ngamdana leirkiba ado haukiba January thada ek is policy committee Manipur na sinduna mandle phawa chatkiba khongchat aduda Saigang division gi Buddha and the Culture and Museum da leramba thengnarki laibak thibadi chahi chamanga rom suruba thong ado Myanmar government na mangandana thambiram labasu thangpham yawa saru adudi kairamba thengnaki thong asina Manipur gi miyam da kari paujel pibage amade uba matamda kari phawbage haibi matangda ek is policy Committee Manipur gi convener R.K. Sibachandra amadi Parliamentary Secretary L. Susinduna thamlakpa wafam sing Tamudo pegoda haina puro pamaiba Maharaj mafam se yauna laga yan ki ba thamapom just to save the sovereignty of Manipur kingdom thangpom hakkiba thongdune hoji kamudo pegoda haina makhada laibasidi matamgi matungina sigi thongse sindokre aduga koi pamaiba Maharaj na yan gi hariba Pundu Baksini Hojik Mapam Sida Budhagi Museum Jagang Hilgi Makong Sida Museum Sida Tamnan Lai Masi. Amna Pien the Habitat, Mapam Zio, the Hoigi Ninkoshina, Matamadu Ninkoshina, Hoigi can say Hoigi Maming Habitat, Hoina Kopaitorumba, see Pongsi, so not Hangusida, Hana Yaurga Levinedu. Myanmar gi leiriba koi people singina masi government haida koina putting the haida tare provision da sibu yauna ko occupy tor mi haibana madu putting the maru kana si masi yawrom da si yana lai bikin hana yawro ga leiram ne se masi dangi koina yamna nuai tor feeling si pawi adu Manipur gi tungi miro sing yang kada hana panbiram ba koi ni tawsing mayamna yamna koi gi da khalam gi am je koi tungi ISTV News ki damak paudam jeba Richard Ranjan Buddha and the Culture and Museum Saigang Myanmar Bharat Sarkar na 14 Finance Commission gi Makhada Manipur da leiba Autonomous District Council tarukta lising tara tretra nipan gi Makhada kaithakiba lupa crore sa manifu taruk lakh humra ka taret asi District Council sing asida leidiba praja miyam gini Autonomous District Council ki mafam singda leidiba praja singi damakta thadarak pasanpham sing asi tribal singi oina si nagadabani haiba Manipur Sarkar na lekhiba warep handok piyu haina Moriada leidiba non tribal praja miyam na phongdurakre Ngasi Maite Council More ki office ta Maite Council More Tamil Sangam amadi Gurkha Samaj ki lusingba singna paugi mifam ama pangthokre mifam ajuda wangang khiba singna phongdokna khibada hairiba 14 Finance Commission ge sanpha maju tribal khakini haina Manipur Sarkar na lep khiba warep handoktuna More khakta natana Manipur gi Autonomous District Council ge mafam singda leidiba tribal nataba singda Autonomous District Council ge makhada phangpham thokpa sing phanganbiu haiba wafam phongdokna khi Manipur Sarkar na tribal khatini haina lek baware to handopi duna more khata natana Manipur Autonomous District Council gi areas in the leriba non tribal sing sigi mogi chukana ba phangana ba Manipur Sarkar na lori baware to handopi haiduna more the leriba non tribal gi praja mayan sina madu gi mohot sinjaduna hakna Manipur Sarkar ta mo hana apel tawjari Manipur da Film City amadi Film School Sanaba mafam Art and Culture Minister L. Zainte Kumar na lusingduna thanga amadi kumbi kendra gi tongan ba mafam marida satuna yengsinkre khongsat aduda PDA gi Chairman T. Robindro kumbi kendra gi MLA S. Bira Art and Culture gi Commissioner M. Lakshmi Kumar Film and Television Institute ki Director Nil Lord Polsus Loinaki Thanga Kendra ki mafam ani Saubu Singh amadi Kaibul Sangram Tamu Pat ke saruk talaiba state ki khaslen oiba sanabungi mafam Singh yengke Loktak mayai de laiba Thanga Kendra gi Saubu Singh hana Assam Rifle leramba mafam yeng siluraba matung Kaibul Sangram gi ekar kunga mangarom pak saba mafam yeng sinke tungda kumbi Kendra gi manung sana laiba Hauktak Singh gi ekar kuntrarom saba lokol amadi kungi sanabung oina laiba Hector Anirom Sawa Lam Singh Yang Sinke, Kongsat Adugi, Matangda, Minister L. Zainte Kumar na Paumus Singda, Ngasi Yang Siliba Mapam Singh, Mapam Saba Ngagtani,
Sakulapagi matung ina Manipurgi Ladiba Art and Culture gi Masak Singh Yokatpada State Asigi Oina Film City Ama Thamdana School Ama Lingba Haibasi Yamnatangai Fade Ngasi yang seliba asi soidana saragani haibanate adumakpo mari leinaba officer singalwenana se minister ga handaki assembly budget session asi hek loibaga punna khanaraba matung karamba mafam da hiena mafam sai haibadu khangdukna ba honagani haike legitim yambakan madu proposal yam pigire madu yam justified oi hatna koi khandi khale but budu madu go to bukan koi matam bitung sanga do haibatai koi na sigi koi na proposal oi na koi na mari khana raga koi assembly session matung da honorable chief minister ai samagam so koi di kanchon of sasing yaw madu kai lege habdi yang akam madu gi proposal financing government na kiya no kamain tok de habdi madu gi detail wa plan nama koi to ging khali Manipur RSS Bispa Hindu Parisatamadi BJP Mapung Fana Mapangal Kalar number Honabada Lamzing Lamba Sahid Madhumangol Laikidabagi Kungomdurak Suba Kumon Tharam Pak Sanapang Chokre Sahid Madhumangol Foundation District Committee Singna Sinduna Tharamasi Imphal East West Imphal Greater Thawbal Bisnupur Kaksing Amasung Kangpupi District Singda Mapung Fana Pang Choki BJP Manipur Pradesh ki founder Oramba Sahid Madhumangol Laikidabagi Kulhumdalak Subaning Singh Tharam Sahid Madhumangol Foundation Imphal West District Committee na Sinduna Lamsang Kendagi Salamaning Lakai da Pangchokre Tharam aduda Lamsang Kendagi MLA S Rajan Amasung RSS ki State Secretary T.S. Rajan Lusingduna Laikidraba Lusingba Sigi Mafam da Laisu Katuna Ikai Kunabu Utke MLA S Rajan Laikidraba Madhumangol na Manipur da BJP Hogdoktuna Awanba Manipur ama Puraktuna Singh Tam Nungsi sanana hingmina dun hena sakot minana bagi wakalol adu ngasidi BJP na lusingba en birengi government asina thabak oina pangthok pa haure haiki ega modugol na ningjaramba adugumba pandamado ngasi gi BJP na lusingba Manipur da leiriba sarkar asina tapna pangthoktana Manipur gi praja miyam da leigidraba side asina ninglambat adugumba wakalol do thabak oina ngasi BJP government asina onthoi haidana ya miyam da appeal tawjar Sahid Madhumangol Foundation Bisnupur District Committee na Sahid Madhumangol Foundation Imphal Gimi Yamakada Kungomdarak Suba Sahid Madhumangol Gining Singh Tharam Ningthokong Kaithel Public Park da Pangthoki Tharam aduda Oza Oramba Laisam Dezamani L Yaima Foundation ge District Secretary KS Nehase Amadi KS Momun Saruk Yaki Foundation ge President RK Radha Mohana Madhumangol ge Punsi ge Wari Pathokpa Laikidrabulu Singba Asigi Mafamda Laisu Katpana Tharam ge Mapung Oiba Saktam Oiki Directorate of Ayush na Central Council for Research and Yoga and Naturopathy Ministry of Ayush ka kusam naduna numit humni sathagadaba yoga amasung naturopathy gi state level seminar IMA hall lamphel da hawdokre hawdopagi tharamda Health Minister L Zaintu Kumar Ayush ki Director A Guneswar Sharma Health Director Dr K Razo Member Secretary Y Lukhoi Susaruk Yaki Minister L Zaintu Kumana Yoga Masung Naturopathy Layang Asi Malem Sinma Tungna Pamna Rakre Manipur gi oina Yengbada Naturopathy Layang Asi Yamna Ngalinga Matamdigi Satharai Masida Sinariba Manama Singh Lamda Masida Marang Kaina Fangi Stada Sigi Ana Layangin Lamda Dr Gi Award Pa Ladiba Singh MPS Sigi Kutangda Launanaba Thabak Lokole Ayuski MO Manga Laurgani Hari We can claim that this Ayurvedic science is a developing science. Other developing science in the higher target in my developable idri. It is yet to be developed. And the Madada Quina groom to Bom Chani. And the Quina Pamjin Bom Chani. Thanga Kendagi Amatangaraba Primary Health Sub-Center Health Minister L Zaintu Kumar Ngarang Yingsin Kre Housing Ladiba Health Center or Si Mafam Amada Nauna Sanabasu Minister na Yingsin Ki Thanga Oinam Lekai the Leba Sub-Center or Si Singtak the Leba Maramna Anaba Layang Lapu Singda Kudung Sadabakaya Technadiba Asi Yanglaga Kendra Sigi MLA T Robindrona Mafam Amada Sabina Bahajara Podegi Center Sabayaba Mafam Minister na MLA Galwena Yingsin Kivani Kongsat Aduda Kumbi Kendagi MLA S Bira Additional Director Planning and Finance Dr. Manikanta Su Loinaki Minister L Zaintu Kumana Miyam Amadi MLA gi proposal matung ina Hana Ladiba Center Asina Dr. Singhe Quarter on Tolaga Yang Saluriba Lam Ani Asigi Mapam Saba Amada Health Center Atuba Matam Sanaba Honoragani Haiki
Center the Paliba NDA government na North East Miyambu Hantana Yengbata Natana Sidmi Singbusu Hantaba Miyang da Yengbire Haina Indian National Trade Union Congress ki President Dinesh Sundariyal na Fongdokre Manipur Press Club ta Pangto Kiba Pamu Singa Unava Amada Infada Lakiba Indian National Trade Union Congress ki Mihu Singyawa Mifam Aduda Dinesh na Makatana Center na Manipur yaw na North East State Sing Hantana Yengbana State Sing asi nomonomagi laraba hengalakri Makogi Kolausu Tabidri UPA government matamda angang singmo free education lukrabi singmo pension tibana singmo scheme kaya paikhalam ki adubo Modi na lu singba sarkar asina miso mikai naiba mongda state khara da khudong saba fanghalaga state khara da di khudong saba fanghandri masida natana sinmi singi phangom toba right kya sumatli sinmi singi yaifanaba lever act semdok anaba pukhat padesu NDA government na yaningdri Congress ki lu singma kaya CBI na case lokhal hali aduga BJP ge lu singmo singi mathak taleramba case kaya di kaktatuna miso mikai naiba mongda sathari haina maral sikhi Art Society Manipur Sinduna Mapalak Suba Annual Art Exhibition Singi Taragani Pan ngasi Palace Compound Leba Manipur State Art Gallery the Hogdokre ngasi Hodopege Tharam Aduda Eminent Artist National Awardee Professor D.H. Tombi Singh Hanagi Art and Culture ge Commissioner R. Kenimai Amadi Art Society Manipur ge President A. Joy Sandra Singh na Atoba Mitungnen Singh wena saruk yaki Kurai Kendagi Manung Daleba Kurai Popular High School Amadi Konsam Thongam Popular Primary School Ani Asibu Hena Sakot Hanabagi Matang da Nomagi Oba Kana Nainaba Mifam Ama Kurai Popular High School gi ground da Pangtokre Youth Organization Sporting Club Kurai Konsam Lekai Sinduna Ngasi Pangtokiba Kana Nainabagi Thoram Aduda MLA L. Susindro Zilla Parisad Member Y. Okendro Club Asige President Keshana Zauba ZEO Zone 2 M. Premsan Singh na Atoba Mitulen Singh on a Saruk Yaki Ngasigi Mifam Aduga Mari Renana Atoba Mitulen on a Saruk Yaki MLA L. Susindro na School Ani Asibu Anova Tausil Amagalwena Mahiri Masing Yamna Tamanaba Amadi Matau Karamna Pagatnaba Honaba Hibasi Lamdam Adugi Local Club Amadi Mama Mapa Oiba Sing Asoba Taudang Lay MLA Oiba Hibasi Miyamgi Aning Ba Apamadu Tunganaba Honabani Mahaki Maka Digisu School Ani Asibu Hiena Fagat Hanaba Honabada Angamating Pangani Haiki Club ki chinna sing obirba oza sing apiriba adagi founder sing nasu masimula ningde aisu yam tas thamoi sing naraga na dubo system na yadaga di automatically limit kini aduna mati mutna boi da mata koi sata khra he na koi loksan badarka lei sata khra he na koi thijen badarka lei Thanga Kendagi Moirang Kuno Gram Pansa ki polling station B amadi Sigi oina MLA local area development fundagi lupa laktara matoi lesing kun kai thoktuna imung sama subna anida zingaban ahum PDA ge chairman T Robindro na yentokre thoram aduda thanga patu gi pradhan Ningthauzam Sandra ward member Premananda Susaru Yaki MLA T Robindro na Manipur gi oina yenglubada wana saba turoi ngamloi toba yumasi thanga kendra da uba fangani haidiba mayamasi yengluraga PMAY gi makha the Yum Sarakadaba Singaina, Miamgi Kanduna Mahaki local area development fundagi, Zinga Sing Asi and Topuni, Handaki Nongzu Ta Yaroting at the Tanga Kendra, Nong Yuba Yum Amata, Leheloi Haiki. Zinga Bandal Home Sing Asipana, I am Gentok 7. Aina, I get Tanga Kendra, Kule, Pazasinda, Ipaisa Isnam, and the Kanganzina. I Tanga Kendra Sida, and the Kilaban Jutasima Mangda, Nong Yuba Yum, in a Charun Kopayum, Amata Leheloi. ISTV network ki server down to kibadi logic set-top boxing panba subscribers singna tharom yengmada kudong sa da mayok na riba asi ngasi nomonini gi manungda farakani kudong sa da basi gi damak network asi gi makedi gi nungai taba phongdorakli hauzik pau gi marak thana aten ba break ama ngasidi suara ajenge ture loi ture kari no tuti musi kari yauza sidi yusi ni he Masigi Yoshidi Tata Tisconi ne. Dudi Sanagi Mohut Yang Sinwe Andre. Kaidurino, Kanano, Kaino, Kaidubio, Masipumna. No levity Gary and Magatung Mungandre. Hula like a Tony Caliba, Namai Kaito. Sembun Putoga, Labing Amdra. Sembun Putok and Labing Amdra Su, in Palpelas the Salon. I do unbelong of the Impal Pelas to get loan in a Impal Finance, the Longwood of the Gary, Low Yap, Java Pizzery, Adom Napam, Gary Purima, Lowy Bayani.
New Hope Tutorial, Kurai Ahongai, opposite Jenims Main Gate, adjacent to Tantra Hotel. Admissions open for the following courses: Class 9 to 12, Bosom Cosm, CBSE, Diploma in Elementary Education, Bachelor of Education, BA English Honors, NET Paper 1, and CTET. For further details, please feel free to contact us. Marvel Furniture, Manipuri Luhong Kahombaga Mari Lena, Makal Kudingi Furniture items singda up to 50% discount Pijari. Asida natana modular kitchen khakta oina lebiba matamda dining set ama khudol oina tamjari. Nasima Mengching Biraksi, Marvel Furniture near Imphal College. Jolip 100% natural syrup amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule. Diabetes singidamakta Jolip capsule chab Break tung damakataba pau sing pizari. Tabaktage Potakraba Manipur University ki Anthropology Department ki Professor W. Navakumarna Laivak Asida Asabu Isu Ama Odiba Mitai Furup Indian Constitution ki Scheduled Tribe List Salhan Manataga Sandaba Haibusi Haujik Satariba Assembly da Kanabiu Haina Fongdo Kray Wafama Singasi Manipur ki Scheduled Tribe Demand Committee ki Mihu Signa Pangtokpa Akanaba Mihui Sing Unaduna Hidamasigi Matang da Kanane Nabagi Taram da Fongdo Kibane State Asigi Yalhom Sing da Tengnadiba Makal Kayagi Sapu Sing Asidagi Ngaktopa Ngamzadanaba Political gi Oiba Maikaidigi Pusilapagi Makoibo Constitutional Safeguard Pihobugi Tangai Padaba Adusu Pongdoki Lengak Asina Sumiyamgi Apam Pam the Ihul Kangna Tabak Torokani Haibagi Tazaba Tamni Haina Professor Navakumar Namakata Ki Mapandagi Kansalak Banamaramodana, I quite the lady book constitutional right Mayamsi, I quite fully enjoy to Bungamdre, fully enjoy to Bungamdre, Mina, I quite the protection PBU having demand the housing or even situations in the schedule or tribe or appropriate or have one. High end tribe keep posted Loinamaksakargasu constitutional protection, number PU have a wapam, I quite plum doing it. Constitutional protection, number PU having a wapam, the Tambamatamda. Ishagi lamje akhoi lamni haibagi protection ama pi by the constitutional protection dunya Bangi Akitu Zumba pulling the Powdana, Pangtokodoriba Amukogi, Silver Zubliki Taram Soidana, Yawalapina Amukogi, President PS Devana Miam the Appeal Tori, Nasi Midang Kwakatel Akam Lekai the Labor Organization of Sigi Office the Pangtupa, Paugi Mifam Amada Mahan Makata Duna. Amukona lisang sin namiyam ge sebator page sahi kungamanga mapung farak page tharamasi hanamiyam da mangzong na khangan ba laikre tharamasi bu yauna bagi damak Manipur gi mapandege miyoi kaya amasu hauzik thungna duna lairi Manipur gi manung hanjin ba singi district singda kisu tharamasi yawba lakpada kariguma makal amategi athing ba pibi gano lakado riba itile naw singasu bangi puning da akitu zungba phaudana lakpiyu haiki Mahana Makata na Haikibada, Organization Asina Sahi Kungamanga, Mapung Farapagi, Federal, Hayang Ayupung Mapan Tabat Matamda, Amukogi Officer Sinkat Pagalwena, website Amasu, Lons Togani, Mapung Weba Taram Manipur Film Development Society, Auditorium the Pangchukani Haiki. Sigi aruba thogang pe ama kana na lauri kari tauri habasi sigum mayam sinje amatta ubida bida panama denen style me ka ko basi kitang tumang yeng bagi adu kitang ubida maga de ko yam ngai jaga da bani adu madu punna ma uda bida ai ki haiba adu ba kudong cha da ba apam ba potuna mang ga thamaga na sidi ko gi program sida chobo chapu ma pigani habasi ko thaje alna lakadoriba ko delegation sing mayam sing ci lakko matamda ko masigi disturbance sama ibidana na bagidamata ay sinoro na apel tawjari RBD Indian Service na Saksam LPG Clinic Kusan Madina Uzala Scheme Amasung Gas Kamdongna Ligna Sinagadagi Haibigi Matang Daro Soma Infariski Manung Sanma Kongwa Bazar Kongba Mamang Lamlong Amadi Lamlai Mafam Sing the Pangchokre RBD Indian Ge Mapu Z Robindro Sarma Game Iya Makada Satakiba Road So Aduna Matau Karam na Uzalagi Kanaba Logani Gas Matau Karam Sinagani Haibigi Matang Dakang Aisina Wangangki Sangit Natak Academy ki Makada Kanglay Mime Repertory na Sinduna Langtabal Kunzata Satariba Nastant Mime Theatre the Ngasi Soma Mime Theatres Kolkata gi Ibhom Prem Natia Kiran Manas Mumbai gi Kata Pulati Amadi Jalpaiguri Sri Sati Mime Theatre gi Overcoat Utkray
Haukiba January tang kungini thoida lambigi laibak thiba thodok amada sokpodigi Rasmeri City Hospital da layeng duna leidiba Haisnam Saitazit Kongba Mahaki Apopi Laisangbam Ibemuna Masagi layeng bada government ki maikedigi mateng nirakle ngasi Manipur Press Club ta Women Action for Development na sindana pangthokiba pamusinga unaba amada Ibemuna phibam luna leidiba masabu layeng bada lupa lak ani sangkrek adubu paisa leitabana makhata na layeng mangamdabadagi phibam da leire haina miyamdagi mateng nirakle Chazigi ko sarkar gi mai kai dagi ko karino phangba ya ba chazigi mateng khite pangbiyo na mama ai haijari chazigi ko kanbiyo Manipur State Kala Academy na sinduna ibayama sumangila sanglen da sathara paniputaruk suba Manipur pumbugi sumangila phangnaba kumaigi nupa kangluke ngasi tarenin sanbada Mami Artist Association ngi nungsi launambi udkre lila asi manawbi na iraga Narendra Ningombana lamjing lampak pani lila asida Danny Joseph Loken Happy Son Ibomsa Sanaton nganba amadi Sankar Singba artist kyana saktam langre hayeng amadi hangsit lebaki athingba leibana lila utloi mathang tang taraga marida sana lebak nasom Artist Association gi masu olabi thambal utkeni hairi Sangna dapalam damasigi saisakpa musicologist Laisam Birendra Kumar na laikidabada sangai ben kasampa lema zamlaikai na awaba fondokre Numit huminchum satharakpa lem laye magi kem ngasi yari pokta leba Azad Higher Secondary School da pangthokjuna loisin khre numit humni gi kem asida miyo lising ahum sanga hena layeng khi hairi kem asida IMRC USA gi Dr. Taraga Manga All Manipur Muslim Doctors Amade Medical Student Association Sahayata Trust Hyderabad Noor Hospital and Research Center Lilongi Dr. Amadi Paramedical Staff Singsu Saruk Yaki Manipur ahan bu oina robot saduna mai pakraba Johnston da class 11 tamniba Mahiroi Thiam Nandalal da ngasi group of Don Bosco School simarong lising wasampan maudrago humde base na laptop ama kusinakre amadi Don Bosco School simarongi Oza Santa Sakaran BP stroke na maram ojina Rems ki ICU da laikanariba asidasu lupale sing kuntra gi mating pikre KSB People's War Group amadi kulai paiba tongan ba lup singa Catholic School singi authority ga muknaba ama leiriba si nakal animakta athubada wari sanaduna yanaba ama purak piu haina UCM ge maikede ge appeal tawrakre maram saba wafam khangminnaraba matungda yanaba ama produktuna mapung phaba academic atmosphere ama hanjilakpa haibasina punamaki khwaidagi phaba lambi oigini hairi Mairo Singh amadi guardian singdasu muknaba sina sauna tangdu leita daba phibam amada leihalle gari ke service toriba isri naw singdasu khudongsa daba ama thengnare Catholic School gi authority singasu wafam singasida gari lebage haibadu khannaba lambi phatpasu phagani hairi People's War Group ki maikadigi su akan ba khongpham handolaga warus nimpurakpa yana ba lambi rom na sangsinaba appeal tawrakle asiguma phiam sing asi mamang da kaya laikhrabasu waris hanaduna loisin kiba ngaktani hairi terror sinama kha taraduna fake encounter gi case singda laikhidraba imung singe masa masu singda UCM amadi ifam galwenana All Manipur Recognized Private School Welfare Association gi khuthangda private school single lemna ngasi suladik tamhali masisu yari makka school authority na ningthi na mateng pinaba UCM na appeal tawrakle Society for Promotion of Community Tax Sangapro Kabui Kulna Sinduna Tani Todak Suba Jaliarong Folk Festival Kopum Gaidim Zang None District Pangtokle Ngarang Hogdopagi Numita ADC Tamilongi CEO Dengailu Kamai Amade Kulge Sip Singer Saruk Yaki Festival Si Ngasi Tamilong DC Armstrong Pamena Sip Guest Udena Lusingini Hari Narcotics Cell Infal Waski OC K Ranjin Lusingma Timama Ngasi Nungtil Kumalampak ISBT da mioi ama opium kezi ama makhai ke konana fare hairi farba mioi adudi Tas Muhammad Apok MD Kamarudin Yaripok laikondagin hairi Sahi asig January kuinga taruki nimidang da laukthorkiba Padma Shri Award Manipur gi oina web lifter Merabai Sanu amade Fisa Lonsa ge lamda maming larabi langpok lakpam subadini yaurokpada Manipur government ke makadigi Merabai Sanu bo Youth Affairs and Sports na sinuna Chief Minister N Birena lupa lakun piduna ikai kumnakraga subadani bu okpi khidaba thawong yaning di hari wangkai tokpom leka de leba subadani ge yumda paugi mifam amada subadani na mahakpu okpi daba asi government asina Asan Mirai Naibigi Thawong ni Hairi
INTA Memorial Hall da Nomagi Oiba Legal Awareness Program ama pangthokre Manipur State Legal Services Authority amade District Legal Services Authority gi mayang makha da Legal Aid Clinic Moirang College Kumbi College Wangu Kwakta Fubala amadi thangan sinna pangthokba tharam aduda Manipur High Court ke Chief Justice Abhilasa Kumari High Court Manipur ke Justice and Courtesor High Court Manipur ge Justice ke Ais Nobin Namaru eba miyosingon saruk yake Chief Justice Abhilasa Kumarina miyam da hakteng na aina sima pungfana kangan bada paralegal volunteer singi mathautai haike made aware of their legal rights, and through this mechanism and legal awareness programs they can ventilate their grievances and find a way to redress their grievances. Justice and Courtesona Indian Constitution na piba ain amagi makhad akoi punna hingadabanina sangdaba yadraba ain sing khangjinba mathautai haike Lagdiba tang tara taretigi taraga mapan phawba Nagpur pangthokodoriba tara mathoi suba pera cricket championship ta saruk yagadoriba Manipur gi December cricket players sing February taraga humdoita Imphal thadokodoriba sida ban kauriba singna komthok pinanaba Disabled Development Association Manipurna appeal tarokle Hauji Barakta na thabaki paw lobisi Housing Tabaki Pau Pizari. Railway Recruitment Bona Tongan ba Indian Railway Unit Singi Group D posting Langunaba candidates Sinagi online da application Kauri Masaga Sahi Taragani Pandagi Kuntraga Matoi Fabada Leba Metric Pass Torba Singna Mas Taragani Toy Pabagi Manung da application online da Pisin Bayagani Examination Center Awang Numpaki Oina Gahati da Oigani Amaramda Railway Recruitment Bona Assistant Loco Pilot Amasung Technician Launabagi da candidates Sinagi application Kauri Masaga Sahi Taragani Pandagi Kungani Pan Pabada Leba Metric Pass Tawbaga Luina ITI Lorabasina Masteragani Toy Fabagi Manungda application Pisin Bayagani Examination Center Gawati the Wagani Hari Mataki Pausing Osigi Akupa Marol Bauprada Level Job Center de Kangba Yagani Hozimakatana Atoba Pau Kragamu Pizari Saita Seba Committee Kaksing Manipurna Film Manipur Gap Kusam Naduna Pangtopa Taylak Suba Saita Seba Samiti Manipur Film Awali Sing Nitragani Pangi Manama Tumi and Topagi Taram Ngarang Kaksing Kulen Ibudo Kamlang Ba like on the Pangtokre Taram Aduda Zen Manipur Dance Academy Gi Vice Chairman Professor Ntombi DIPR Gi Director Megasan the Kongbam Saita Seba Samiti Kaksingi President Y Dhananjoy Amati Film Forum Gi Chairman Mango Zauna Maru Musing on Asaruk Yaki Handak Laikhidraba musicologist Lyson Birendra Kumar Ki mafamda ngarangi thoram aduna ikai kumnabu utki sahi asigi best actor da silhaiba best actress da Bizu Ningumbam best feature film da Mr. Khadang na Fangkre Sumang Lila da Sograpam Hemanta da Neta Irabot Lilaroi Lifetime Award Manipuri Cinema da Ngangbam Sonarzita Pikre Lifetime Dhobni da Maipak Sanahal Manipuri Zagoi Lifetime Mana Pikre Thabak happy gani hajuna miyoi manga digi lupa lakh tara taruk lobuga loinana thabak wanombada yawi nupi amabusu sialaga court marriage fawa tawraba matungda mangkhre haina victim ohorabi ngangkham sangita kobi nupi amana ngasi khurai da pangthoba pamu singa unabada phongdokre asum aral thidopiraga organization amadi madile nabasingna mateng pangbiu haina sangita na haiki Amda asumba thigat piraga asumba wayan du phangan biu mana lauki bai gi sat gi lauki ba paisa ma yam du singan biu ai di ima isa lukha bi ji am to na le jabani Samasung Desamani ki apun ba Indigenous Student Coordination Committee ko ba semkre committee sigi ko convener oina Desam ge president angamba mitai amasung AIMS ki president Rajesh Simnam khankre committee asina February kundagi hagodori ba board na loba class 10 exam February talaga mapandagi hagodori ba council na loba class 12 exam mawung sumna amade mapung phana pangtho na ba examination center singi OC AOC SI duty tagadori ba invigilator singi oiba akhan ba mifam ama district ki oina February Tarago Humdui Taraga Manga Fava Pangto Lagani Hari, Lambda Masida Noma Kanga Toli Bathodo Watok Amadi, Miyama Tenari Awaba Kayasi, Mayok Anabagidama Committee as Sembani Hari. Marang Ayupung Apolom Tava Aduwaida Lamboy Kolang Kondigi, Program Bam Ombi Miamsa Sahi Yang Kaiga, Manga Rom Surabi Nupi Ama, Yumnege Toki Badigima from Kangana Mankre, Mahak Feet Manga Insi Anirom Wangi, Kulei Kusuni, Mamai Sangi, Masanoi, Manga Toki Bamatam the Hangama Pal Masugi, Fanek Amasetki, Napu Masugi, Sal Ama Inki, Mahapukana Gumana Tengna Vidavadi, mobile number
9774336863 natraga manak napa police station da pau pibiu hairi hauji makhata ngasi gi sanabagi pau lobisi ngasi ke sana bagi pauda ngarang ding ngasi phawa Bengaluru da chathara ki ba humbutaluk suba national fitness and body building championship sing intaraga tare taraga nipan da longzam Naresh Singh na junior group ta gold medal lokre Nelson oinam na bronze medal amadi sorok khaibam Gagan Sandrana fourth place tarakle championship asida Manipuri masa RK Rakesh Singh na referee oina saruk yari mahak Manipur MSS body building association gi joint secretary oibatana tana notice zone gi zonal secretary su oiri thorum aduda national referee sing amadi organizer sing su ikai khumnabasu udki Thanausam Pakal Singh Ningsing 7th aside football tournament ngasi Morang Kunau Kangjebungda Football Club Morang Kunau na sinuna hogdokre team taraga mapana saruk yaduna pangthukadaba tournament hogdokpeki tharamda Jilla Parishad member oina Ibozau Singh Pradhan Laisam Danesor Amadi Nifunitoi Suba Assam Rifles ki post commander CS Yaikomba na marueba Mio Singh oina saruk yaki ngasi sanakiba ahanba match da KPFC kha postamamna YADA Kangsoibi Khongbanbo Panjil manga ahumda maitiba pikre Makatana sanabagi pau amo ningthauzam boyaidagi lobisi I hereby declare the 57 Mountain Division Polo Tournament open. 57 Mountain Division sponsor Toraga Manipur Horse Riding and Polo Association Sinduna Ngasidagi Impal Gimapal Kangjibungda Polo Team Tarhom Doina Saruk Yaduna Nepal Suba 57 Mountain Division Polo Tournament Inspector General Assam Rifles Southki Major General Birendra Singh na Hodokre Aho Bonmita Samadon Ayam Polo Team Hawa Marakna CRPF Polo Team Bu Mighty Biki Thasigi Tang Taranipan Pauba knockout basis Pangtok Doriba Tournament Asigi Ngasi Aho Bonmiki Sanakiba Matcha Samadon Ayam Polo Team Hawa Marakna CRPF Polo Team Bu Panjil Manga Nida Maitiba Pikibani Match Sida Mai Pakiba Samadon Ayam Polo Team Hawa Marki Panjil Singadu TIS Basantana Ahanba Madi Ahum Super Sakar Panjil Ahum Chanki Atopa Panjil Aniduna Ke Herozina Ahum Suba Madi Marishba Sakar da Sankibani Match Sida Maiti Kiba CRPF Polo Team Gi Panjil Aniduna O Somorjin Amadi W Dikena Match Ahanba Madi Ahum Super Sakar da Panjil Amamam Chanki Satariba Tournament Asigi Hayung Tilpung Amatabada Ahanba Match Oina Manipur Police Sports Club Team CMD Singkayumba Polo Club Kongpan Sanagani Anisuba Match da Kurai Polo Club Team A Amadi Nambun Mapan Polo Club ka Sanagani Ahum Suba Match da Loijing Loya Kanbalu Polo Club Bisnupur Amadi Manipur Police Sports Club Team A ga Sanagani Hogdopagi Toramasida Manipur Pony Society ki President Dr. K.S.S. Orjit 57 Mountain Division ki GOC Major General U. Suresh Kumar Deputy Inspector General Assam Rifles South ki Brigadier R.K. Singh Amadi Manipur Horse Riding and Polo Association ki Advisor S. Buddha Chandrana Thoram Mapu Singh Oiki Union Taekwondo Academy Yumnam Lekai na punna point sangwa sumna ani phangduna kuntra suba Manipur State Taekwondo Championship ki overall team champion oikre All Manipur Taekwondo Association Sinduna Thasigi Tang Nepal lagi unit taratruki nupa masa amadi nupi masa Taekwondo Sanaroi Samri Sumna Mapana Saru Yaduna Kumalampak Indoor Stadium da Satarkiba kuntra suba Manipur State Taekwondo Championship ngasi Loishan Kre Loishan bagi thoramda Manipur Legislative Assembly ki Speaker Y Khemchan All Manipur Taekwondo Association ki President Bobby Waikhom MLA Dingo Amadi Atai Sangnari Bamiyoi Kiasu Saru Yake Pangtokiba Championship asida UTA Yumnam Lekaina Sub-Junior Boys da point humputra manga PTA na point humputra nithoi Sub-Junior Girls da UTA na point humputra mari PTA na point kuntra nithoi Cadet Boys da NSC na point samagatara humdoi Sai RC na point yankai mapal Cadet Girls da UTA na point humpumari NSC na point yankai taru Junior Boys da NSC na point humpumathoi Sai RC na point nipu humdoi Cadet Girls da UTA na point nipu manga NSC na point
point kuntaruk, senior boys da UTA na point humputra humdoi, Sai RC na point kunmapal, senior girls da UTA na point marpumatoi, Sai RC na point kumapan pangduna, tonga tonga category da team champion amadi team runners up taki. Pangthokiba championship asida NSA na point sahung kunmatoi pangduna team runners up takre. Taramanga Suba Manipur Veteran Cricket Tournament ki ngasi sana kiba match da DSU kwa kaithelna napsa kha imphalbu maiti ba pikre. Manipur Veteran Cricket Association asinduna tha sigi tang Nepal gi team Nepal group ani thongna khaidokuna Oriental College amadi Model Higher Secondary School ground sathariba Taramanga Suba Manipur Veteran Cricket Tournament ki ngasi sana kiba match da DSU kwa kaithelna napsa kha imphalbu run kuntra mari da maiti ba pikebani. Match asida mai pakiba DSU kwa kaitena tos ngamduna ahanba betting tokibada apiba over kuntrada wicket mari turaga run chamaga yankai taruk lauki masigi pakhumda anisuba betting tokiba napsa khai imphalna over kuntereka ball marida wicket loina turaga run chamaga kunithai khanglogduna match asi maiti khibani match asida DSU kwa kaitelgi TS Tarunna ball humpum doina run humputra logduna man of the match takre. Sathariba tournament asigi hayeng ground asida model club team B Singama Khamadi Sam Khagempali ka sanagani. Songpu helps ward number 8 team A na ward number 33 pu maiti pituna taramari suba kangai inter ward kiward tournament ki champion oikre. Kangoi Youth Union sinduna tha sigi tang tara toktigi ward kungi team kunna saruk yaduna Brigadier Matthew Thomas ground Kangkopi district headquarter satarkiba taramari suba kangoi inter ward kiwa tournament lotion kre lotion bagi thoramda ADC Sadar Hills ki chairman Haukalan Hangsing vice chairman Thangja Kyam Misau Kangkopi district ki SP PS Mahesh Naranjan su saruk yakhi. Pangthokiba tournament asigi aroiba match ki sanakibada ward number 8 team A na ward number 17 bu penalty ta goal mari ni da maiti piduna champion oikibani team animang na api matamda goal ani sanaduna draw chatpadagi kicks from penalty mark na decide tobada ward number 8 team A na ward number 17 bu maiti piki winner oikiba ward number 8 team A da trophy galunana lopal singkun runners up takiba ward number 17 da trophy galunana lopal sing taramanga thorom mapu singna khusinaki amaromda volleyball masanagi nupa amadi nupigi winner oikiba ward number 3 da lupa lising tara nupa amadi nupigi runners up takiba ward number 2 amadi ward number 6 da lupa lising taret masana asigi ward number 3 gi kimnu hawkimna nupa gi best player takre nupigi best player na ward asigi Pagong mong wifi na taki makong matang tarba team singda thorom mapu singna sel amadi trophy sing piduna pungning thawat kre Tim Taratrona Grumari Tona Kairotuna Nasidagi YWC ground Tamban Kong Ketrigau da Ahanba Ketrigau constituency 7 set football under 19 Ketrigau trophy Hokre Ngasi Ahobunumiki Sanakiba match da SSC Tomna LOC Naharu Pangongbu goal Ahumanida Mighty BPK Shallow Youth Union Club na sinduna tha sigi tang mari digi team kunmari na group Nepal thongna khaidokuna club asigi ground na sathariba Shallow Court Nepal Super Lamnai Kendra village wise men's open 7 set football tournament ki ngasi sanakiba ahanba match da TYWO takhelna oksu ningthem khulbu goal ama sinoda maiti bpk ani suba match ki sanakibada Lamnai PS na NNCKA Nongrenbu goal ani amada maiti bpk ahum suba match ki sanakibada CSYUC Salona FC Salobu goal taruk sinoda maiti bpk Volleyball Federation of India ki meng makada Rajasthan ki Sirawara da tha sigi tang Nepal lagi nupa amadi nupi ki team niputare na saruk yaduna sathariba nipu super sub-junior national volleyball championship da Manipur na Pondicherry bu set ahum sinoda Odisha bu set ahum manida Karnataka bu set ahum sinoda amadi Uttarakhand bu set ahum sinoda maiti bpk Thagastari makata na ngasi wekiba inga sagi pau amok lobisi Environment Directorate State Climate and Weather Report ki matung ina ngasi gi khwaidagi sakhiba Celsius degree kuntaruk dasmik humputarani thoi khwaidagi ingba Celsius degree manga dasmik marpunipal Nuksita yawa ising manan ki sang maximum dasada marputarani pal dasmik suino mari minimum dasada kunmathoi dasmik humputaramathoi oikhi
ngasi nong sugi bagi sang 0.6 ni. Hausi loisilakpada maruiba pausing amuka hanna. Manipuri su Mazithia West Board ana hangadabani kariguma Labor Commissioner na West Board assist ana handrabadi IJU na Supreme Court contempt of court file toragani haina IJU ki President SN Sinha na phongdokre. Kongul liba phangdana leirudaba pamhaiba ningthauna thangpham haklamba komuto pegoda gi thongba Myanmar ki museum da leiramba thengnare. Amasung ADC की मफम सिंगदा 14 फाइनेंस की मखा पीथर सेंफम ट्राइबल खक्त कानब फंगनबा होनबा मणिपुर सरकार के थवोंबो लुक कयान यानिंदब फोंदोरकले ngasi gidi ISTV ne pijaba paw matang asida loijare miyang tabire ba mayam puna mapuso amuka na khurumjare